आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Security Force na Kangpopu Jila gi Salbung Village tagi nongmai ani hand grenade ani amasung country made bomb ahum phagat lei Mizoram Bidhan Sabha amasung Chhattisgarh Bidhan Sabha mikhal gi ahanba tangka ki mirepche sing scrutiny ngasi pangthokani amasung Rashtrapati Draupadi Murmu na hairi shiksha amasung loksing gyan sijinaduna naharul sing lam khudimakta achobu thaudang lawgadabani Security Force na Kangpopu Jila gi Salbung Village ta thibomba gi thabuk chathabada nongmai ani hand grenade ani country made bomb ahum phagat le Manipur Police Control Room gi cherol amada hai singnaba mafum singda Security Force na makha tana thibomba gi thabuk chathabagi saruk ama oina khutsu khulai singadu phagat ki bani Haukyo pung kunmari da Imphal West Kakching Bishnupur Kangpopi Thobal amasung Sursanpur Jila singi mafum kaya dasu pakshana thibomba gi thabuk chathaki hairi E-Shram portal da registered tauraba migrant workers sing da National Food Security Act ki makha da ration card sing pinanaba Imphal East Jila gi Deputy Commissioner na thawuk paikat pa hore mari lenaba migrant workers sing na darkar leba se sang sing Imphal East Jila gi District Supply Officer ga office da pisilaknaba Jila gi Deputy Commissioner na thadorok pa cherol amada hairi Imphal West amasung Imphal East Jila da ngasayuk pung mga dagi numidang pung tara phawba curfew komthokli Kakching Jila dana ayuk pung mga dagi numidang waram pung taruk phawba Bishnupur Jila dana ayuk pung mga dagi numidang waram pung mga phawba duga Thobal Jila dana ayuk pung mga dagi numidang pung nipan phawba curfew komthokli tabiriba pawasi Akashvani Imphal dagini Mathang thagi taret pangto kadaba sit nipu laiba Mizoram Bidhan Sabha amasung Chhattisgarh Bidhan Sabha mikhalgi sit kungi ahanba tangka ki mirepche pisinbagi matam ngarang loikre scrutiny ngasi pangthokani mirepche loktokpagi aroiba namitna thasigi kulhumdoini Mizoram da mioi chama humputara marina mikhalasi gidamak mirepche pisilaki Mukhyamantri Joram Thangana Mizo National Front ki mirepoina Aizol East 1 Bidhan Sabha kendra dagi mirepche pisilaki Bharatiya Janata Party na Mizoram da mikhal gi bot khong daba mioi nipu gi ming lauthokre masig manungda Pradhan Mantri Narendra Modi dol gi President JP Nada Ngakchal Mantri Rajnath Singh Griha Mantri Amit Shah Assam gi Mukhyamantri masung Neda gi Chairman Himanta Biswa Sarmana Singh bu yauri Amaram da mathang thagi tara tare ta pangthok kadoriba Madhya Pradesh Bidhan Sabha mikhal masung Chhattisgarh Bidhan Sabha gi anisib tangka ki mirepche pisin banga sidagi horagani Rajya Singh sigi bot masing December 3 da thigani Rashtrapati Draupadi Murmu na hairi shiksha amasung loksing gyan gi matengna naharol singna lam khudimakta achobu thaudang lawba yai ngarang Bihar gi Gaya da leiba Central University gi humsuba convocation da saruk yaraduna Rashtrapati na hai Bharat ki inak khullaba heritage ase malem gi yaifana bagi damak lam kya da sijna bagi tangai fadabalai Miyamna mahuksa gi pothok sing likna sijnaduna nungayu punsi mahing amada hingnana bohana gadabani mahuksa gi khalngak na thamna basu Rajyapal na appeal tawki Srimati Murmu na hai Bharat na malem gi ahum suba economy oigadori basida naharol singna chawrba thaudang lawgadabani Kendra gi Cooperation Mantri Amit Shah na hairi National Cooperative Consumers Federation of India NCCF asi English ngani kuntarit kunipan phawgi manungda maromdom lepchabangam lagani New Delhi dangarang NCCF ki Board of Directors ki mifam da wangang laduna Sri Shah na hai NCCF na lakadar bisahi tara da pangto kadaba thawuk thorom sing mangjong na sem saduna hena phaba cooperative institution ama oibangam na bohana gadabani Cooperative Consumers Federation asina Pradhan Mantri Narendra Modi gi vision sarkar se samridhi bu thabakta onthok na bohana bada chawruba thaudang lauri Israel gi mapal thor mantri Eli Cohen amasung tongan balaiba kunithoi gi ambassador amasung diplomat singna Hamas na fajinduna thamliba makhoi gi nagarik sing thadorok na bataksin krai fajinduna thamliba miyo sing adu gi manakta International Red Cross gi miyo sing sanghanduna makhoi gi hojik ori phibam yangchin bagi ayaba su pine na bataksilli thoroma mada wangang da Sri Cohen na hai Hamas na fajinduna thamliba miyo sing thadok hana bohana bahibasi khwaidi gi maroiba thaudang ama oiri Hamas na nupi angang yauna misam sing fajinduna thambai basi malem gi ain amatana yadaba ngakpibam thokta ba chogu maral amani
Bengali singi khwaidi ka sawa kumhai Durga Puja ngarang dagi haukhre ngarang ahubu numitta Kailasta gi Durga Devi lengtharak na batun tobugi thoram sasti pangtokhi Kolkata amasung masigi akoibada lairiba mafam kayada puja gi mandop sing hangdoktuna bodhan amasung adhibhas ki thoram hauki Kendra gi mantri Srimati Irani na hairi Telangana gi laumi lakh 13 da Kisan Sanman Yojana gi makhada lupa koti lising mapan pikre Dubaka Bidhan Sabha Kendra dangrang pangthokpa Nari Shakti Bandhan Mahila Sammelan gi thorom da wangang bada Srimati Irani na hai Shiripet amasung Elka Turthi ta leiba lambi thongi phiam phagan hanna bagi damak lupa koti chaunga umputra nipan kaithokle Ramagundam gi fertilizer factory gi damak na lupa koti lising taruksu sarkar na kaithokle haina Srimati Irani na makhatana phongdokki Numit mari ni chupna pangthok kadoriba thasigi kunipan da chandragrahan laigane haina grahan asi numit asigi numidang pung 13:30 dagi Bharat ki mafam khudimok tu uwa phangani mathangi chandragrahan ing kumja lisingani kunma gi September 3 ta Bharat ta amuk hanaw pung phana grahan asi ugani hairi Gujarat ki Kutch jila ki manung dalaiba Dordo Village pu United Nations World Tourism Organization na khwaidi ki phaba tourism village oina sakhang krai Dordo Village na khwaidi ki phaba tourism village orakpada Pradhan Mantri Narendra Modi na nungai phongdokre social media thaglak puwaro lamada Sri Modi na hai khungang asigi ina khulaba kala sanskriti amasung mahausa gi phajaba sing asi thoidok na singtha ningai ni khongthang asina Bharat ki tourism sector gi magun hengat anbadana tana lamdam adugi miyam gi kathokpaga loina lawriba thodang bu mayak sengna utli Dordo khungang na makha ta na malem gi lam koiba kya gi punung chingsin gani hanasu Pradhan Mantri na thajaba phongdokki ngasi phonga pause sing maroi pausing gidam hause Khetrimem Premchand laire Premchand Thagat chore Kiran High Court of Manipur ki Chief Justice wasak lau khibagi pau thorom aduda Mukhe Mantri Nongthomam Birena phongdokkiba wafam BJP Manipur Pradesh ki President A Sardana phongdokkiba wafam amasung Kuki singa driver ama phurakkhibagi pau sing ngasi phongnoriba pau se ayambada maroiba pau oina tongan be headline tawduna phongnarakle pokna pham pau se da Siddharth Mridul Chief Justice oina wasak laukhre haiba pauna main headline piri High Court of Manipur gi pallaga leiriba casing athubada loishangani haina Chief Justice asina phongdokhiba wafam masina sub headline tawri pawasi Sangai Express ki oina pending case lishing ahumga chauhum kuntra manga athubada loishangani haiba Chief Justice asigi wafam masi headline tawri pawasi ga maraba pawsing HL Express Imphal Free Press Sangai Express English edition People's Chronicle Sanalaibak Huyen Lanpao Tamelong Times Ganfu Mail Hills Hornbill Express amasung naharol gi thodang hariba pauche sing asida maroiba pau oina tongan be headline tawduna phone rakli More police ta duty pdable laite haina Mukhe Mantri Nongthomam Birena phongdokkiba wafam masi Sangai Express Manipur edition gi ahan be headline oiri More da state forcing hanadagi thajallaga leiri power pd haiba aran bani haina Mukhe Mantri na phongdokkiba wafam asina ponglofam pauseda headline tawduna phongle pawasi HL Express naharol gi thodang Imphal Free Press Sangai Express English edition People's Chronicle amasung Huyen Lan Pauda tongan be headline tawduna phongna rakle security na ngak selaga kuki singda bunker sahalle haiba headline asina naharol gi thodang pausegi ani shubu headline oina angangma machugi mayek sijinaduna phonglakle Manipur lairiba tongan ba community singi marakta wakhal tan haudabadagi tokhaiba lenga ki dabi lakhibani haina BJP Manipur Pradesh ki President A Sardana phongdokkiba wafam Sangai Express English edition gi ahan be headline tawri pawasiga manaba pausing tongan ba pausi singda headline tawduna phongnarakle Kiran Thagachari Premchand aroi bedamaro pau amohanna Security Force na Kangpo Pijala gi Salbung Village tagi nongmai ani hand grenade ani amasung country made bomb ahum phagat lei Mizoram Bidhan Sabha amasung Chhattisgarh Bidhan Sabha mikhal gi ahan batangka ki mirap che sing scrutiny ngasi pangthokani amasung Rashtrapati Draupadi Murmu na hairi shiksha amasung loksung gyan sijinaduna naharol sing lam khurimakta achobu thodang lawgadabani pauloi jere